Boy ki mithu papa tamzari ni. Happy birthday. Ado. Pete bhi mama pija la roji. Bas ka I thunga da yaad isni pas ka ikoi na. हमारी मिर्ची खा ली है. Hello everyone, I'm puna my channel the taram nokchari adong sigi numit sidi bako maki mapong numini aduduna ai ahan bada iru maitha jare aduduga laida karim sa dringai da heruk laluk khara taraga duk thangmai tharaga khuram jare. को आई वीडियो से होड्रिंग दा आई म्याम दा करिगुम खरा हाइजरके आईगी हंदा हुजिक्ति ओलांग था चंग अबनिना इसाने इसासे यामना चेक्सन मथौ तायबको हाने चप मतम दा इसागी मनम हाइबदी इसागी स्मेल हाइबदा अदुगुम करिगुम खरा दुमी खुदिमक दा लोइनमक लेनरी नि ओलांग था सिदी लेरु हाबका याबदे को मी खुदिमक की लोइनमक लेनरी ने बको होरेन लंबेन चप मतम दा मीना थैनरगा मसिदी मनम ममनी हेक हाबदो अदुगुम्बदो हाया निंगदेदना को आगी मनम ममनी हाबा तारगसु असिगी मनम से याम नुशी हे कायना दुगुम्बदो अदुगुम्ब हाया निंगद्रने को अदुगुम्बई मतंगदनी so I want to show some of my new skincare product which I've been using from the last 2 weeks. Aina khwadgi pamjaba skincare product ni aina sizinare sapta ani sureba ko. It's from the brand Plum Body Lovin gi brand ni se da yango smaina my packaging da lae adoi ucherake myam da smaina my manung da yaure aduga ahan bada aina uchadori sina doi hangdora ga sum yam da takche ke bako Trippin Mimosas adise body mist ni bako teas free ni sesiga kai kai yaude bada parabens free ni sulfate silicone sigum bako chepun mak se loina mak yaude bako adi fragrance se magi manam se koina koi kamai hai ni ko yam sathi na nusi ba koi gi ai kena taraga wow ha koi gi isa da fresh feel loibado haibadi later ne ko isa je hujik hujik ta iru thok lakpa hujik ta koi gi ting ka laudana leibado adumaina du mai feel loidini 100% vegan ni gasi asi sigi maming sina Hawaiian Rumba aina pariba kaino spelling je sora gasu no habiro smell sina mo tongali magi manam sina mo ai jenghange cocktail gi oba manam ma degi vanilla gi oba magi sigi smell jisu ai mam da jenghalakya से नमु मनम मनी से की मनम सिनो मु जाम साथीना नुशी बको सिगा सेम ने बको परफ्यूम ने बको स्मॉल हाइदी अखोई की बजट अखोइना मनम यामना नुशी बदी थानिंगबा लिकली की द लाई बको लिकली की बोतल द लाइनी अदुगा पॉकेट परफ्यूम होय बसु याय बकोइना पॉकेट मनुंग द बैग मनुंग द दम हापगा पुबसु यामना कंफर्टेबल होय दनी दुगा मागी मनम gi हारगा दि को अनोइने 10 hour plus की मतलब तस्की मागी मनम से ले दुइने बको प्राइस सु अखोई तांग बसु नते यामना अहोंग बसु नते बे बको 295 नि असि सिसु असिना वेनिला वाइब्स नि बको जाउ म चुसे याम खजल रो को सिसु लिकली की लाइनी सेगी मनम सिदी खुनुम सियम हे सि लौसि नोइना भेक त पुरगा ति याम साथना काना दोनी स्मीना ग थैना धाइ दोनी कदाइ दे मनम नो हे काइन खाइदगी इंपोर्टेंट होइना खाइदगी मरु होइना अकोइना होजिक आदि लोइना गदबा पोट से डिओड्रेंट क्रीम नि को अंडरआर्म्स की ना हवाइन रंबा है डिओडराइजिंग पिट क्रीम है से 12 आवर प्लस है ना चतुइने बुकी नो एल्युमिनियम प्लस नो बेकिंग सोडा नो टॉक्सिक मागी पैकेट से समाना लाई समाना कोइना समाना तौरकान मागी पुरा से मांगी बको ngso sungo बसु हेले लगी मांग सु मांग की बने ngo मतलब सु कैसुम हाइडी साइड इफेक्ट कैसुम ले रोय Grab this at flat 30% off during the upcoming Mintra in our region sale from 10 to 16 June. Link description after amagi ma'am check to biro. Adong sigi videos ihanga na koi ki mithu papa tamzari ni ado ma'am si jingbio. Aduni agi haibudi haizade bako ai se tip na pado ingon da mamit se kaino to bani na masa mathak se masa noi bani ne khang ba tip na pado ya de bako tip se ta lung dhokhe bako aduduna ai hap tre adong sigi video sidi aigi maki birthday ne bako ado maki birthday se aina ngarang se khangaba wish to tobudi tawraba tawba taragasu id maki damakta expect tawroi bako adi mana khalloi bako smaina tarakani na ado khalloi do photo ai ngasi tawthoke to ine bako tum hogalaga ai magi lai khuramba loiraga ai acha thakara tawni aduga horen video calling tawni adu laraga beda akoi siga cake se leite bako adu na ina cake se order toge tawbodo cake to khoi di siga
ꯑꯁꯤꯒ ꯀꯦꯛꯇꯣ ꯐꯪꯗ꯭ꯔꯕꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯐꯪꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯀꯦꯛꯇꯣ ꯂꯧꯔꯔꯣꯏꯗꯣ ꯏꯁꯥꯅ ꯁꯥꯖꯕꯗꯨꯁꯨ ꯃꯊꯧ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯤꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯆꯥꯅ ꯊꯛꯅꯕꯁꯦ ꯀꯩ ꯇꯧꯁꯤꯒꯦꯅ ꯋꯥꯈꯜꯁꯦ ꯈꯟꯕ ꯃꯇꯝꯗꯀꯣ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩ ꯍꯧꯔꯒ ꯑꯩꯒꯤ ꯐ꯭ꯔꯦꯟడ్ꯁ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤꯡꯗꯁꯨ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯄꯥ ꯑꯩꯈꯣꯏ ꯃꯃꯥꯁꯤꯡꯗꯁꯨ ꯄꯤꯖꯒꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯈ꯭ꯔꯤ ꯑꯃ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯑꯩ ꯔꯣꯁꯒꯨꯂꯥꯗꯣ ꯍꯧꯅ ꯊꯝꯃꯒꯦ ꯈ꯭ꯔꯤꯗꯤ ꯁꯪꯒꯣꯝ ꯈ꯭ꯔꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯍꯧꯗꯣꯏꯅꯤꯅ ꯍꯧꯕ ꯂꯣꯏꯔꯒ ꯑꯗꯨꯒ ꯆꯥꯕ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅꯅꯦ ꯃꯥꯒꯤ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯗ ꯂꯣꯁꯒꯨꯂꯥ ꯑꯃ ꯍꯧꯔꯦ ꯂꯣꯁꯒꯨꯂꯥ ꯅꯠꯇꯦ ꯂꯥꯟꯃꯣꯟ ꯑꯃ ꯍꯧꯔꯦ ꯑꯗꯨꯒ ꯈ꯭ꯔꯤ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯄꯣꯞꯀꯣꯔꯟ ꯑꯃ ꯇꯧꯔꯦ ꯌꯥꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯕꯅꯦꯕꯀꯣ ꯍꯦꯄꯤ ꯕꯔꯊꯗꯦ ꯑꯗꯣ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎꯅ ꯅꯣꯛꯅ ꯈꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯑꯗꯣ ꯑꯩ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯆꯥꯄꯣꯠ ꯈꯔ ꯑꯩꯅ ꯇꯧꯋꯤ ꯑꯗꯨꯁꯤꯡꯗꯣ ꯑꯩ ꯊꯟꯗ ꯑꯣꯏꯅ ꯆꯥꯔꯅꯤ ꯅꯪꯗꯤ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯆꯥꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯃꯕꯨꯛ ꯊꯜꯂꯨ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯂꯚ ꯃꯦꯔꯤꯖꯅꯤ ꯑꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗꯀꯣ ꯐꯣꯟꯗ ꯋꯥꯔꯤ ꯑꯃꯠꯇ ꯁꯨꯅꯔꯛꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯅꯣꯡꯃꯐꯥꯎꯅ ꯐꯣꯟ パイな ꯐꯣꯟ ꯇꯧꯅꯗꯅ ꯋꯥꯔꯤ ꯁꯨꯅꯕꯁꯦ ꯑꯝꯇ ꯁꯨꯅꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯦꯁꯦꯖꯇ ꯑꯦꯅꯤ ꯇꯥꯏꯝ ꯃꯦꯁꯦꯖꯇ ꯊꯥꯅꯩꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯔꯤꯂꯦꯁꯟꯁꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯁꯤरिꯌꯁ ꯑꯣꯏꯔꯣꯏ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯦꯛꯆꯨअली ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯨꯅꯕꯁꯦ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯅꯨꯄꯥ ꯈꯪꯅꯕ ꯈꯣꯠꯅꯕ ꯀꯔꯤ ꯀꯔꯥꯁꯦ ꯌꯥꯗꯕꯅꯤꯅ ꯍꯨꯔꯥꯟꯅ ꯃꯦꯁꯦꯖꯇ ꯑꯗꯨꯝ ꯊꯥꯅꯕ ꯑꯗꯨꯒ ꯃꯥꯛꯁꯨ ꯑꯗꯨꯝ ꯃꯣꯏ ꯐꯦꯃꯤꯂꯤꯗꯣ ꯋꯥꯔꯤ ꯁꯨꯅꯕ ꯈꯣꯠꯅꯕꯗꯣ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯤꯅ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯁꯨ ꯐꯣꯟꯗ ꯃꯦꯁꯦꯖꯇ ꯇꯧꯕꯀꯣ ꯐꯣꯟꯁꯦ ꯇꯧꯗꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯤꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯕꯅꯦꯕꯀꯣ ꯈꯪꯅꯔꯛꯄꯅꯦ ꯎꯅꯕ ꯈꯣꯠꯅꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯈꯪꯖꯔꯛꯇꯦꯕꯀꯣ ꯅꯨꯡꯁꯤꯅꯔꯦ ꯀꯥꯏꯅ ꯎꯅꯕ ꯈꯣꯠꯅꯕ ꯀꯥꯏꯅ ꯇꯧꯕꯁꯦ ꯑꯃꯐꯥꯎ ꯑꯅꯝꯕꯅ ꯇꯧꯗꯦꯕꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯩ ꯐꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯑꯛꯇꯥꯗꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯊꯥꯖꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯦ ꯍꯥꯏꯗꯤ ꯊꯥꯖꯕꯒꯤ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯊꯥꯖꯅꯤꯡꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯦꯗꯅ ꯌꯧꯔꯛꯄꯗꯨꯒ ꯃꯥꯒꯤꯗꯤ ꯊꯥꯖꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯋꯥꯠꯂꯤꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯆꯍꯤꯁꯨ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯋꯥꯠꯂꯒꯁꯨ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩ ꯂꯥꯛꯄꯗꯒꯤ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯔꯝꯕꯗꯒꯤꯀꯣ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯦ ꯁꯤरिꯌꯁꯂꯤ ꯑꯣꯏꯗꯦꯕ ꯀꯩꯁꯨꯝꯕꯨ ꯉꯁꯤ ꯁꯤरिꯌꯁꯂꯤ ꯐꯥꯔꯁꯇ ꯁꯤरिꯌꯁꯂꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯤ ꯁꯤ ꯅꯨꯄꯥꯁꯤꯒ ꯑꯩ ꯊꯨꯡꯅꯗꯕ ꯌꯥꯗꯦ ꯁꯤ ꯅꯨꯄꯥꯁꯤꯒ ꯑꯩ ꯀꯣꯏꯅꯗꯕ ꯌꯥꯗꯦ ꯁꯤ ꯅꯨꯄꯥꯁꯤꯒ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯀꯩꯁꯨ ꯃꯈꯣꯏꯗ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯤ ꯑꯛꯇꯥꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯍꯥꯏꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯖꯥꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯍꯧꯖꯤꯛ 2 years ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ 3 years ꯆꯪꯉꯛꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯅꯤ ꯋꯥꯔꯤ ꯃꯆꯥ ꯈꯤꯇꯪꯇꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯉꯤꯗꯅꯀꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯆꯍꯤ ꯀꯌꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯆꯍꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯆꯍꯤ 24 ꯁ꯭ꯇꯥꯔꯠ ꯑꯣꯏꯔꯤꯅꯤ ꯆꯍꯤ 24 ꯐꯥꯔꯕꯅꯦꯕꯀꯣ ꯑꯩꯁꯦ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯑꯩꯅꯒ ꯆꯤꯆꯦꯒ ꯀꯧꯕꯁꯦ ꯁꯥꯎꯅꯤꯡꯒꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯥꯎ ꯆꯥꯎꯉꯩꯒꯤ ꯀꯩꯅꯣ ꯍꯅꯨꯕꯤ ꯑꯃꯥꯟꯉꯩꯒꯤ ꯆꯤꯆꯦ ꯀꯧꯔꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯈꯜꯂꯒꯁꯨ ꯁꯥꯎꯕꯤꯅꯨꯕꯀꯣ ꯑꯩꯅ ꯈꯪꯗꯕꯒꯤ ꯇꯧꯕꯅꯦ ꯃꯥꯁꯨ 26 ꯂꯣꯏꯅ 27 ꯆꯪꯗꯣꯔꯦ ꯑꯗꯨꯒ ꯑꯩꯒꯤꯅ 24 ꯑꯗꯒꯤ ꯕꯔꯊꯗꯦꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯇꯕꯅꯤꯅ ꯉꯁꯤ ꯆꯧꯕꯐꯥꯎꯗ ꯐꯖꯅ ꯆꯥꯎꯅ ꯑꯝꯇꯪ ꯇꯧꯒꯦ ꯁꯤꯝꯇꯪ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯉꯝꯗꯦ ꯍꯦꯛꯇ ꯍꯥꯊꯨ ꯍꯦꯛꯇ ꯇꯧꯋꯦ ꯃꯃꯥꯡꯗꯒꯤ ꯇꯧꯈꯤꯕꯗꯨꯁꯨ ꯃꯥ ꯁꯨꯇꯤ ꯊꯨꯡꯉꯕꯒ ꯅꯣꯡꯉꯥꯟꯕꯒ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯥꯊꯨ ꯍꯦꯛꯇ ꯑꯣꯏꯈꯤꯕꯅꯤꯅꯀꯣ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯍꯦꯛꯇ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒꯀꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯥꯁꯦ ꯐꯣꯇꯣ ꯅꯝꯁꯦꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀோ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯤ ꯅꯨꯡꯁꯤꯅꯕꯅꯤ ꯀꯥꯏꯅ ꯐꯣꯇꯣꯒ ꯅꯝꯗꯅ ꯃꯦꯃꯣꯔꯤ ꯀꯥꯏꯅ ꯊꯝꯕꯗꯣ ꯃꯥꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯐꯣꯇꯣ ꯅꯝꯕ ꯌꯥꯗꯦ ꯍꯧꯖꯤꯛꯁꯨ ꯐꯣꯇꯣ ꯅꯝꯕ ꯌꯥꯗꯦ ꯑꯗꯨꯅ ꯐꯣꯇꯣ ꯑꯃꯐꯥꯎ ꯂꯩꯇꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯃꯇꯦꯛ ꯑꯃ ꯇꯧꯒꯦꯀꯣ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯇꯧꯔꯀꯥꯟꯗ ꯃꯥ ꯊꯥꯡꯒꯠꯂꯛꯇꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯀꯃꯥꯏ ꯇꯧꯕꯗ ꯌꯦꯡꯁꯤꯕꯀꯣ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯍꯧꯕ ꯈꯤꯔꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯦ
ꯔꯣꯁꯒꯨꯂꯥꯗꯣ ꯐꯣꯟ ꯊꯥꯡꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭रे ꯃꯥ ꯈꯤꯇꯪ ꯏꯔꯥꯡ ꯈꯪꯈ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯁꯦ ꯗ꯭ꯔꯦꯁꯇꯣ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯅꯣꯡꯃꯅ ꯁꯨꯃꯥꯏꯅ ꯀꯦꯔ ꯈꯣꯠꯂꯒ ꯁꯨꯃꯥꯏꯅ ꯅꯣꯡꯃꯅ ꯐꯝꯗꯦꯗꯅ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯏꯔꯥꯡ ꯈꯪꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯐꯣꯟ ꯊꯥꯡꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯥꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤꯒꯤꯅꯦ ꯍꯥꯏꯅ ꯑꯆꯥꯄꯣꯠ ꯈꯔ ꯍꯧꯕꯗꯣ ꯑꯗꯨꯗꯣ ꯏꯊꯟꯇ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯉꯩꯁꯨ ꯀꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯒ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄꯗꯣ ꯃꯣꯏꯅꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯣꯠ ꯆꯩꯁꯦ ꯄꯨꯊꯔꯒꯦ ꯍꯥ ꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯄꯥꯔꯇꯤ ꯃꯆꯥꯅꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯄꯥꯔꯇꯤ ꯃꯆꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯄꯣꯠꯆꯩꯉꯩꯁꯦ ꯂꯣꯏꯅ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯩꯅꯧ ꯁꯤꯅ ꯗꯨꯀꯥꯟꯒꯤꯅꯤ ꯁꯤꯅ ꯖꯨꯝꯒꯤꯅꯤ ꯁꯤꯗ ꯂꯩꯔꯦ ꯆꯥꯍꯧ ꯑꯉꯥꯡꯕꯤꯗꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯄꯣꯞꯀꯣꯔꯟ ꯑꯗꯩ ꯂꯦꯁ ꯑꯗꯨꯒꯒꯤ ꯁꯤꯒꯤ ꯇꯟꯁꯦ ꯑꯅꯧꯕ ꯇꯟꯅꯤ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯄꯤꯖꯕꯩ ꯄꯨꯔꯛꯏꯅꯦ ꯑꯩꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯇꯦꯁ ꯇꯧ ꯍꯥꯏꯔꯛꯀꯦ ꯄꯣꯇꯦꯇꯣ ꯕꯤꯁꯀꯨꯠ ꯍꯣꯏ ꯀꯦꯁꯔꯒ ꯍꯥꯞꯄ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯗꯣꯔꯦ ꯀꯦꯁꯔ ꯍꯥꯏꯗ꯭ꯔꯕꯗ ꯀꯦꯁꯔꯒ ꯍꯥꯞꯄ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯗꯣꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤꯒꯤꯁꯦ ꯃꯍꯥꯎ ꯇꯪꯉꯣ ꯆꯥꯔꯣ ꯆꯦꯕꯦꯝ ꯈꯛꯇꯪ ꯆꯥꯕ ꯍꯧꯒꯠꯂꯣ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯐꯤꯁꯦ ꯑꯣꯏꯅ ꯍꯧꯔꯒꯦ ꯍꯧꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯤꯆꯦ ꯃꯦꯃꯅ ꯄꯨꯔꯛꯄ ꯃꯥꯒꯤ ꯕꯤꯁꯀꯤꯠꯁꯦ ꯌꯥꯝ ꯍꯥꯎꯗ ꯃꯥꯜꯂꯦ ꯁꯤꯁꯦ ꯑꯣꯏꯅ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯒꯤꯁꯦ ꯃꯨꯟꯅ ꯍꯟꯒꯦ ꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯃꯣꯇꯥ ꯑꯣꯏꯅ ꯍꯧꯔꯝꯃꯤꯅꯦ ꯅꯪꯒꯤꯁꯦ ꯆꯥꯕ ꯍꯧꯅ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯣꯇꯥꯅ ꯍꯧꯔꯝꯃꯤꯅꯦ ꯄꯦꯇꯦꯕꯤ ꯃꯃꯥ ꯄꯤꯖꯔꯔꯣꯏ ꯍꯧꯖꯤꯛ ꯑꯗꯣ ꯑꯣꯏꯅ ꯆꯥꯁꯤ ꯍꯣꯏꯕꯅꯤ ꯉꯥꯛꯇꯪ ꯆꯥꯔꯤꯁꯦ ꯅꯪꯁꯨ ꯉꯥꯛꯇꯪ ꯅꯝꯕꯤꯔꯣ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯆꯥꯒꯦ ꯁꯤꯅꯅꯦ ꯃꯣꯃꯇꯥꯅ ꯍꯧꯔꯝꯃꯤꯕ ꯁꯒꯣꯝ ꯈ꯭ꯔꯤ ꯀꯦꯁꯔꯒ ꯍꯥꯞꯅ ꯐꯖꯅ ꯍꯧꯔꯝꯃꯦ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯑꯗꯣ ꯆꯥꯔꯒꯦ ꯇꯝꯍꯧꯋꯦ ꯅꯧꯁꯦ ꯉꯁꯤ ꯀꯦꯃꯦꯔꯥꯃꯦꯟꯅ ꯃꯃꯇꯥ ꯃꯃꯥꯒ ꯑꯗꯩ ꯎꯔꯃꯤꯂꯥꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯚꯤꯗꯤꯑꯣ ꯌꯥꯎꯔꯣꯏ ꯌꯥꯏ ꯑꯗꯨꯗꯨꯒꯤ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯍꯟꯕꯒꯤ ꯀꯩꯅꯣꯗ ꯃꯅꯤꯡꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯆꯥꯕꯁꯨ ꯌꯥꯎꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯃꯣꯕꯥꯅꯤꯅ ꯖꯦꯡ ꯂꯩꯗꯣꯔꯦ ꯅꯠꯇ꯭ꯔꯥ ꯆꯥꯕꯁꯨ ꯌꯥꯎꯍꯟꯗ꯭ꯔꯦ ꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯇꯧꯕꯅꯦ ꯃꯥꯒꯤ ꯊꯥꯡꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯅ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯊꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯆꯥꯔꯒꯀꯣ ꯑꯉꯝꯕ ꯃꯤꯗꯨꯒ ꯔꯣꯁꯒꯨꯂꯥ डब्बा 5 पीजादोइबा अदो जेंगु नुपास के एक्सप्रेशन छे असम वाली मिर्ची खा ली है ठीक है बहुत साहसी बहादुर ठीक है बहुत बहादुर बंदे हैं और ये शर्त लगी है 5 रसगुल्लों के डब्बों की आधे घंटे का साइन भैया आधे घंटे का साइन हो गए कि आधे घंटे तक साइन करना है ठीक है अभी देख पाएंगे कब तक अभी टाइम हो गया है 5 मिनट निकल के बहुत है हाँ हाँ बिल्कुल बिल्कुल अभी सामने मैंने रख दिया कोल्ड ड्रिंक और एक रसगुल्ला है जो दिल करे वो खा सकते हैं शर्त टूट जाएगी अगर खा लिया तो चलो एक बार फेस देख लो इनका ये पंखे की फैन की हवा भी ले रहे हैं मना किया था सर हाँ हाँ कुछ भी खा सकते हैं हवा खा रहे हैं ना हवा खा रहे हैं 100 750 सर को दे रहा हूं किस बात के वो बोला सर पे थोड़ी था गिफ्ट है गिफ्ट है अदो मैं मोय होजिक चक्रे अदो अगी ब्लॉग से साइज गलो सिनजरगे बाय बाय